ꯂꯦꯞꯇꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 19ꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯇꯣꯉꯥꯟꯕ ꯂꯧꯅꯝꯕꯥꯜꯁꯤꯡ ꯀꯥꯏꯔꯛꯄꯗꯒꯤ ꯏꯆꯥꯎ ꯃꯥꯌꯣꯛꯅꯈꯤꯕ ꯃꯐꯝꯁꯤꯡ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯆꯤꯊꯕ ꯉꯝꯗꯕ ꯌꯥꯎꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯅꯥꯒꯥꯔꯥꯝ, ꯅꯝꯗꯨꯂꯣꯡ, ꯖꯤꯋꯥꯂꯦꯟ ꯑꯃꯗꯤ ꯂꯥꯏꯐꯝ ꯈꯨꯅꯧꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯂꯩꯔꯤ꯫ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯪꯊꯔꯛꯄ ꯑꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯆꯥꯎ ꯅꯪꯂꯕꯁꯤꯡꯅ ꯇꯣꯝ ꯇꯤꯚꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯁꯦꯅꯤꯌꯔ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯄꯣꯠꯁꯪꯕꯝ ꯁꯔꯠꯆꯟꯗ꯭ꯔ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯖꯣꯔꯖ ꯕꯁꯁꯄꯇꯤ ꯃꯌꯨꯝꯗꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 19ꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯇꯣꯉꯥꯟꯕ ꯂꯧꯅꯃꯥꯟꯁꯤꯡ ꯀꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯄꯥꯊꯕꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯊꯨꯝꯖꯤꯟꯕ ꯑꯗꯨꯝ ꯏꯁꯤꯡ ꯃꯥꯎꯈꯠꯄ ꯂꯩꯕꯁꯦ ꯑꯗꯨꯝ ꯂꯩꯕ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯌꯦꯡꯕꯝ ꯂꯩꯀꯥꯏ ꯁꯂꯥꯟꯊꯣꯡ ꯂꯩꯔꯛꯀꯤ ꯃꯄꯥꯁꯤꯗꯅꯤ꯫ ꯃꯐꯝꯁꯤꯗ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯁꯂꯥꯟꯊꯣꯡꯒꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯂꯥꯏꯔꯤꯛꯂꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯦꯒꯤ ꯇꯥꯡ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯁꯦ ꯀꯥꯏꯔꯒ ꯃꯐꯝꯁꯤꯡꯁꯤꯗ ꯑꯗꯨꯗꯒꯤ ꯍꯥꯗꯣꯔꯛꯄ ꯏꯁꯤꯡꯁꯤꯡꯁꯤꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯌꯥꯝꯅ ꯐꯖꯅ ꯊꯨꯝꯃꯒ ꯃꯌꯥꯝꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯃꯇꯝꯗꯣ ꯃꯦꯒꯤ ꯇꯥꯡ 19ꯗ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯅ ꯖꯨꯟꯒꯤ ꯇꯥꯡ 6 ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ 9ꯅꯤꯁꯦ ꯂꯥꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯄꯥꯊꯈꯤ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯔꯪ ꯇꯥꯈꯤꯕ ꯌꯥꯕ ꯂꯝꯗꯥꯏꯕꯨꯡ ꯂꯩꯔꯛꯁꯤꯗꯤ ꯐꯖꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯊꯨꯝꯃꯒ ꯂꯩꯕꯒꯤꯁꯦ ꯑꯗꯨꯝ ꯃꯃꯤ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯣꯏꯕꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯀꯔꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯎꯗꯝ ꯑꯃ ꯂꯧꯃꯤꯟꯅꯁꯤ꯫ 이싱지나 깡다람니나 용기 이싱 그리 가라시디 시진나답디 야다바니나 이싱시네 얌 나우직 다라까 오리지 싸바기디 하이하이나 용기 카라 레이자바두나 거의 ꯑꯗꯨꯝ ꯂꯦꯟꯕ ꯌꯥꯏꯕ ꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯑꯃꯐꯥꯎ ꯌꯥꯗꯕꯅꯤꯅ ꯇꯨꯔꯦꯟꯁꯨ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯅꯨꯡꯒꯤ ꯂꯩꯔꯝꯕꯁꯨ ꯂꯣꯏ ꯊꯨꯝꯈ꯭ꯔꯕꯅꯤꯅ ꯏꯁꯤꯡꯒꯤꯗꯤ ꯀꯔꯤꯃꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯊꯛꯅꯕꯒꯤ ꯐꯤꯁꯨ ꯐꯤꯖꯥꯝꯒꯤ ꯏꯃꯨꯡ ꯁꯦꯡꯅꯕꯒꯤ ꯁꯤꯒꯨꯝꯕꯒꯤ ꯈꯜꯂꯨꯔꯒ ꯏꯁꯤꯡꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯆꯥꯎꯕꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯒꯁꯨ ꯏꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯑꯩꯍꯥꯛ ꯇꯧꯍꯟꯅꯤꯡꯉꯤ ꯏꯁꯤꯡꯁꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯔꯤꯕꯁꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯥꯟꯅꯔꯒ ꯈꯨꯔꯥꯏꯒꯤ ꯀꯩꯅꯣꯅꯤ ꯀꯣꯏꯅꯧꯆꯥ ꯂꯥꯛꯑꯝꯕꯗꯣ ꯃꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯃꯤꯅ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯄꯤꯔꯝꯃꯦꯕ ꯑꯗꯨꯁꯨ ꯃꯣꯏꯅ ꯏꯁꯤꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯥꯟꯅꯔꯒ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯐꯤ ꯁꯨꯕꯅꯤꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯂꯩꯖꯔꯦ ꯑꯗꯒꯤ ꯌꯨꯝ ꯐꯪꯉꯤ ꯆꯪꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯍꯟꯖꯤꯟꯕ ꯌꯥꯍꯟꯅꯕ ꯈꯤꯇꯪ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯂꯩꯅꯥ ꯊꯣꯛꯂꯛꯇꯅꯕ ꯀꯩꯒꯨꯝꯕ ꯈꯨꯕ ꯆꯥꯏꯕ ꯈꯣꯠꯄ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯇꯧꯍꯟꯅꯤꯡꯉꯤ꯫ flood vulnerable area ne si je the flood mitigation ge point je phajana go plan tawraga tawbam thokpo go marak ki paisa khra thadaraga amot pokot pa sengdoe nala sengdoe asida wama thajille aduda tawrena adugumdo adunadi namesake ki kari meaningless oire go akhoi ge napi myam jisu marak to kot palae ado yam kuina laktre handak ising thumbam matam jida kot palae adu mamangdadi kot pidreba flood rainy season laktringida turenje sengmam thokpane badu sengdeba ising thummaga sengeba sisu double standard raina adum khanba go idi ado main de khoya thongdo adu thugairaga khoya thongdo nala chauna sadrede sigi problem de dum lakani matam chana de dum senghanningi dustbin collection chu phajade adu gi mi je amot pa se yumda thamba ya manate turen da langjille adugi turen je phun maso dum yam toina phulle da turen chengba dustbin collection gumbe je yam regular oina to bir di ko aduna su khara mitigate to ni flood ki vulnerability je
ising ichaw ai si sei kuding ising ching kok thorok ko mong kok thorok sina su hena sai gi sing chi ching da matam kharap ek nong chu baga phadran lai gi da du kan te uwa yaw dran min suddenly center pa yam plus flat hai bitare yam thuna center tna adu gum hena kudong thina budi we hele adu ga su ko na yaring gai kari tawraga gamen gi loina na ko na gamen na cooperation pit ko na matung da hena aga asiguma wa sin nang dana ba or section bam de ka we na kal diga mena ko mang yi ta ipsia pet sara ko mai gi tawam thok ko assessment hai ga dra ko khara yeng khara di mating pang ni mayam se kudama ra ga gi su pangyam yam da ba phau khara lei tu loi tung ram manam nam chi ra ka su season na ba ya ro de main to na to pom am le ka tan nang da ba ada gi di ai gari ma second hand khang tong je du sing thum jan gre pura lai ngoi na lai ba na hajin na main to na to ko gi leminari ba mayam si gi su mai ma gi ada po chei si ko ino no pa gi gas cylinder ka se tausan mana ko tok tu krim le di mangol le sofa ji karom le no khang da na ko ad maning da ga le ram da na le ai si de ta turen ji tan ka no ma turen ma sam sian be fem lak ni na ad main to na som da matak ta su ka re ra du gi sing du na manung da lai ba kang bu da di mok khat na mu loi na mak hena awa nang min na ri pun na do yaring ge ma se ko na gamen gi site te su pi ba ya ba ma tiang khra pi han ni ai cái này NDRF ta SI one này giờ này ai cái mình N số bao nhiêu alop ta cái này hồi chúng ta second MR da khoi 12 team da khoi commander one này giờ này khoi tang kuni pan cái nung tang kung nipan ma pan rồi đó cái khoi operation hậu đấy ahan mu da tawra ma je sing job salak buda chen thok ba nang hoda ba khoi kano to wasing ba nupi angang sing jam kano na hoi hire buda khoi pregnant lady gumba kari gumba adu gumba sing do iba khoi tawjare khoi na adu ga hoji na sing han dhara awni na sana thangna ba khoi relief material sing se kano yum da le hoba pan na le hoba tho au da ba yum sang na le hoba sing du gi tangai phada ba problem sing se khoi thinjan jari mo yum na changa ba सिगुम्बगी अवाबसिंग सिग मतंगदा हौजो सु दम NDRF की माइकई दगी लेंगा की माइकई दगी तोंगान तोंग रेस्क्यू ऑपरेशन इसिंग चाना बत पथिनदन खोतन थबक मयाम सु पाइखली मसे अफब खुंथांग नि सि लेंगा की तोबम थोपर लेंगा ना सिगी मतंगदा सबचाना तौरी हाबदो सबचाना उले दो मरक सिदा हौजो हौजो मियाम ना तंगाई फदना पामलिबा इसिंग मासिंगी थक्नब इसिंगी दगी अवाबा इसेंशियल आइटम तिंगी हौजो थेंगनरिबि से मतंग साना पिनिंग हनबगी अपामबदी मियाम दा हौजो सुम लेहौरिबा हाय तारे हिरम सिगी मतंगदा तोम टीवी दम वीडियो जर्नलिस्ट पोसम सरचन लोइना पौदम जरिबा जोर्ज पसस पतिमम नगराम इम्फाल।